Iran's Supreme Leader Khamenei na hyna Iran twbiba protest asida thousands of Israeli libasigi marumda U.S.A amasung Israel ga mari lainei. U.S.A gi President Donald Trump bu criminal hyna su phongdokkhre. Myam channel asigi market gi taramna oakchri channel asibu ahanba thengdi oragadi subscribe tawhindiramu amasung bell icon adu on tawbiramu. Iran's Supreme Leader Khamenei na hyna Iran twbiba protest asida thousands of Israeli marumda U.S.A amasung Israel ga mari lainei. Mahana U.S.A amasung Israel anina violence sida saru yai haina phongdokhi amasung Donald Trump bu criminal amani haina su phongdokhi. Iranian media singna mahaki mafam adubu phongdolatuna hai inau nauna Iran gi sedition gi mayukta leibagi hausi U.S. President na personally oina yausilakpadagi yamma sathiba mawong amada onthoki. Iran gi authorities ina Iran gi tangdulai tadaba asida mapalang gi power singda miyeng thamni matam sana Iran ga geopolitical gi obama oiba hiramda jengnaba oiduna lagliba maru oina US amasung Israel na lebaga asida tangdulai tadaba pohali amasung mafam asida operation kaya ama chathali hana saphondoli. Khamenei na warning tawduna haiki Iran na makhugi ngangkhai wangmadagi lamjeng lakpa conflict amasung tension kaya dagi lapthokna laindaba honari aduga asigumba conflict amasung tension asibu lamjeng liba singna masigam hai phangadabani bhangna makhatana phongdokhibada aikhoina lebak asibu lan gi maikaida kaidamida pusaloi adubu Iran manungi bu oiro international thaki miye bu oiro mara liba miye singdi dandi pidana di tokloi. Tehran dagi satellite kuthangda lobo paw mag matung na phondoli Khamenei gi wafam masina Iran gi matam sangadagi larikliba stand adu phongdoi adumoinamak mahaki wafam masina Iran da achoba casualty amanga ta siena thopa yabagi mawongda amasu ulri pawasina makhatana musu phondoli Iran government na protesters listing ahumlum phakhrei. Khamenei na asumnasu hairi protesters singna yamna pak sana amanga ta thuhanki amanga ta thuhan baduda masjid chani yankhai hena amasung medical facility kaya amasu amanga ta thupada yahanki. Iran gi official narratives ina phondok paki matungina Iran asi December 28 tagi Iran da poch gi maman hinkalakpa amasung Iran gi economic down chalakpadagi orakhiba yamna santi laina horakhi amasung makhatana government nasu makhogi tawrakliba demand amasung thenariba awabasing adu khangi adubu haiba demonstrators singasi mapangi pawana incenduna balance tawbarumda onthorakhi. Haiba thawong asi sathariba singasi mapalaba na madu oina US amadi Israel na paisa thadaba equipment pipani hanasu pawan phondoli.